Manipur Suba Bharatiya Janata Party Linkhat Kiva Numitsida Manipur ki Miamda Yaifa Paujen Pizari Amusung Bharatiya Janata Party Amusung Bharatiya Janata Party ka Satmin Nariba Koigi Lengak Sina Miam gi Oiba Manipur ki Miam gi Thabak Tawkada Miam Punamangna Koigi Sojok Pinabiu Bharatiya Janata Party BJP gi Nifugatare Lak Suba Mapok Numit Sthapana Diwas ngasi BJP Manipur Pradesh na Sinduna Nichapa Chuthekta Leiba Thambal Sanglenda Pangthokre Se Minister Yumnam Khemsan ki Jiribam Khongsatta Yaukiba BJP Manipur Pradesh ki President A Sarda Imphal da halakpagi lambida leibana maram oiraga BJP Manipur Pradesh ki Vice President N Nimbus na party asigi thambal yekpa firan chingkhatuna amadi party asibu linkhalamba Pandit Din Dayan Upadhyay amadi Dr Shyama Prasad Mukherjee gi mitamda haikat laikat tamduna kumon thoram haudoki thoro maduga mari leinana Nimbus na phongdorakpada BJP asi Bharatiya Jana Sanghi makhada linkhat khiba political party ni party asigi haurok phomdagi paruragadi Jana Sang asi kumja 1958 da linkhat khiba oibana ngasiga thana chahi humphutara manga sure party asibu haudoklamba Pandit Din Dayal Upadhyay gi Integrant Humanism haiba wakhalonda yumpham oiraga party asi linkhat khibani mahakna makha taraduna lusingba asigi wakhalon ngakna thamliba party asigi chana kanglon manga haibadi nationalism amadi national integration Gandhian socialism positive secularism democracy amasung value based politics asina party asigi yumbi makhong oiduna ngasi phawba miyamgi demakta leptuna lakli ingkumja 1953 Ahanba oina Prime Minister Atal Bihari Vajpayee na lusingduna numit 18 khakki oiba non Congress lengak ama semlaba matung kumja 2013 dagi Prime Minister Narendra Modi na lusingba BJP gi lengak lakuna ngasi fawbada mahakna khwaidigi sangna lengak chukli paiba Prime Minister oiba ngamle Party gi chana kanglon sing mapung phana ngakna lakpasina party singa sidi malemgi oina member masing khwaidigi yamna leiba khwaidigi chawba party ama oiba ngamle haiki Manipurda paliba BJP na lusingba sungsinna balenga kasina lamdam asibu tangdu leitaba fibamda pukhatna ba honariba asida mipung khudingmangna mapung phana sogatpiu haina phongdoki Maduda Home Minister Govindas Konthaujam former Union Minister Thongnaujam Chawba Rajya Sabha gi MP Leisemba Sana Chawba MLA Karam Siam MLA KS Ibomsa, MLA Thongam Biswajit Amadi Party asigi ex MLA Kayana Sarugyaki. Sigumba Manipur Suba Bharatiya Janata Party Linkhat Kiva Numitsida Manipur ki Miamda Yaifa Paujen Pizari Amusung Bharatiya Janata Party Amusung Bharatiya Janata Party ka Satmin Nariba Koigi Lengak Sina Miam gi Oiba Manipur ki Miam gi Thabak Tawkada Miam Punamangna Koigi Sojok Pinabiu Amusung Tangdu Leitaba Ingmatapal Lamdam Saukhatpal Lamdam ama Ohenaba Honabda Miam Punamaksu Sojok Pibiu Haibisi Bharatiya Janata Party ki Sigumba Manipur Laksuba Koigi Foundation Day Numit Asida Mayamda Bharatiya Janata Party Manipur Pradesh ki Maike degi Miam gi Mafamna Nalukjari